Lainga ki employee singi pension scheme na kakpi kray MLA singi na chana re. Public servant masil nina manaba pension scheme chana hanba chumme. Pensioner ama kumja 2005 ki January gi matungda Manipur lainga ki employee oirakiba sing pension phangbagi khudong chaba laihan khidrai adumakpu lawmaker oina ladiba MLA singidi handakta MLA oiba Tokraba singsu adum mahoksage matawgumna pension scheme chanaduna laire. Thabактagi potharaba employee singna makoigi lemhoriba punsi mate kharaduda masa masagi service tawrambadugi matungina pension phangba pamnai. Ayamba employee singna new restructure defined contribution pension scheme chanaba pamde. Masina mukhakta chomlap oina senjau phangjaragasu senpham sing adu ningthina chalaiba hitaba kangbudagi aduki mati khudong chadaba mayoknai. Masina haloiraba pensioner sing chara henbagi phibamda lehelle. India government ki finance ministry na kumja 2003 ge December kunganithoi da thokiba notification amagi matungin na chanaba haukiba no pension scheme asigi matungin na employee sing na makhoi ge salary amasung dianens allowance ki chada tara thigal halaga maduga chap mana ba senfam government na hablakadaba ne anauba scheme asigi matungin na nauna changlakpa employee sing da pension amasung GPF ki khudong chaba phanglaroi adumoina mag employee sing aduna GPF kumna lauthokpa yabe account ama hangjage haibasu yai. India government na hogdogliba na uba pension scheme ase Manipur government ki finance department na kumja 2004 ki December kuntraga mathoida notification ama thoktuna kumja 2005 ki January ama dagi chanaba hohonke numit asigi matungda sanglakpa employee singdade hana chanaramba Manipur civil services pension rules 1977 family pension scheme General Provident Fund asi chanahan khidravani haire Manipur government ki makhada thabak tawriba public servant singda ariba pension scheme chanahan khidravasu public servant oina lawriba Manipur Legislative Assembly gi member singdade sahi manga natraga masidagi hanthana MLA oiramba singda thada lupa lising humbudra pire masigi su mathakta sahi manga dage hengalakpa sahi khudingda thada lupa lising mari hengana pire loina na masala khidraba matung dasu mahaki imung manung na mahakna phanglamba pension adugi chada hompu family pension oina piga nei ana layengi matang dasu Manipur government ki class 1 officer amana medical attendance rule gi makhada phangba khudong chaba pire amarom da MLA amada tha amada lupa lakh ani ga lising yankhai tolop oina pire loina na sitting allowance oina nongmada Manipur manung da oiraga lupa lising ani aduga mapanda oiraga na lupa lising manga pire masigi su mathakta tha amada tolop lupa Lising kuntraga humbudraga mari pigadaba computer assistant ane thada lupa lising kuntraga humbudraga mari pigadaba personal assistant ama lupa lising kuntraga humbudraga mari pigadaba PRO ama thada lupa lising kuntaret chamapan marfu draga nipan pigadaba driver ahum amasung thada lupa lising kunithoi chanipan humbudraga mari pigadaba pion amage khudong chaba pire Pumna magasina MLA amata tolop ki mathakta tha amada lupa lakh ani ga lising yankhai kuntraga nipan kharsa tawbagi khudong chaba pire masigi su mathakta MLA amana financial year amagi manungda India gi manungda lupa lakh ahum phauba koiba yabagi khudong chaba pire MLA amana amasung makhoi gi imung manungna Manipur gi mapanda ana layeng chatpada air travel gi khudong chaba su pire MLA amada assembly secretary na tha amada petrol liter lising amaga chani sulem na pire MLA amana lupa lakh kuntra medical housing loan lawbugi khudong chaba pire loan gi senfam aduma phangba tolop tagi singat kadavane karigumba MLA natraga ex MLA aduna sirabadi singat pawaliba senfam adu kokpi bagi wafam yaure makhata na makhoina leiriba yum sing adu furnish tawnabagi damak sahi amada lupa lakh ani su lawba yahalle aduga ising amasung maigi tax thinabagi damakta tha amada lupa lising kun manga pire Thabактagi potharaba employee amana pausi asida hai lawmaker singsu atai employee singumna public servant ne makoina employee singdagi hena khudong chaba phangnabagi maram laite lawmaker oidraba tungda makoigi na pension phangallaga employee singina pension phangandaba chumde chap manaba midyengda yumpham oiraga thabактagi potharaba employee singisu mahausagumna pension phangjaba yanaba lawmaker singna khanabagi matam yaure BOSEM na Khanghallakli Hauji chathariba high school living certificate exam asigi khudna ithokpa wahang amasung paukhum yauba chejai khara Facebook WhatsApp na chingba social media da saithorakpa thengnare asigumba thawong asi matungda amuhana thogandanaba Board of Secondary Education Manipur BOSEM na Khanghallakli BOSEM gi secretary S Mangijaw na thadorokpa cherola mana hai khudna ithoklaba wahang amade paukhum yauba chejai sing asi exam numit aduge numidang mairam matamda sandorokpa thengnaba maramna Tungda pamdaba thokdok kaya marum thogalaknabagi machak oirakpa yai
वाफम असी बोसेम यामना लुमना लौबगा लोइनना असिगुम्बा थौदोक असी अमुखना थोगहनदनबा होनबियो करिगुम्बा मतुंगदा अमुखना थेंगनरक्लबदि बोसेम की माइकैदगी मणिपुर पुलिस की साइबर क्राइम ब्रांच दा कंप्लेन तौरगाने एग्जामिनेशन सेंटर सिंगदा तारिबा एसओ ओसी इनविजिलेटर सिंगना एग्जाम थाबा चंगलकपा महैरोई सिंग अदु एडमिट कार्ड कंपास खक्तमक पुसिलहनगदबने लोइनना मखल अमतगी स्मार्ट वाच सिंग पुसिलहलोइदबनी हाइरे लायेंगबदा चंगबा सेल लैंगाकना पुथोकलगने याइथीवी लकोल द मणिपुर लैंगाकना हाना लौसिनख्रबा लमगी डिमार्केशन तौनबा लाकपदा सोरागी मियामना हौरकपदगी सोख्रबा आईआरबी पर्सनल की लायेंगबदा चंगबा सेल लैंगाकना पुथोकलगनी हाइना चीफ मिनिस्टर एन बीरेन थाजबा पीख्रे थौदोक अदुदा मित्त सोकपदगी लायेंगदुना लैरिबा निपान सुबा आईआरबी की पर्सनल खोइसनाम दीपक चही 38 गी युमदा सीएम मसामक चतुना असोकपा पर्सनल अदुगा उनदुना वारी सानाबदा वाफमसी सीएम ना फोंदोखिबदे लमदम असिगी लो अमसुंग ऑर्डर थेंगनबदा सिक्योरिटी पर्सनल सिंगी थौदांग थागतलमखे पीएम उनरुनबा सीएम ना लुचिंगबा मिनिस्टर मरी दिल्ली दा थुंख्रे नौना वासक लौखिबा मिनिस्टर सिंगी प्रोफोलियो पीबा थेंगथरबा याय मपुंग फारबा मिनिस्टर लैरबा तुंगदा प्राइम मिनिस्टर नरेंद्र मोदी याउना मसक नाइबा बीजेपी की लुचिंगबा सिंग उनरुनबा ngarang chief minister na lusingba minister mari Delhi da thungkhre masina maram oiraga ngahan wasak laukiba minister taruki portfolio piba khara thengtharaba yai pausi asina phangba pauna hai chief minister nongthongom biren agriculture minister TS Biswajit mahut minister Y Khemchan amasung works minister Govindas Konthokjam ngarang numit jungba matungda New Delhi gi damak Imphal thadokre पाव असिना मखाता ना हाई चीफ मिनिस्टर नोंथोंबम बिरेन याउना मिनिस्टर मरी की दिल्ली खोंगचत असिदा प्राइम मिनिस्टर नरेंद्र मोदी यूनियन होम मिनिस्टर अमित शाह बीजेपी की नेशनल प्रेसिडेंट जेपी नड्डा डिफेंस मिनिस्टर राजनाथ सिंहाना चिंगबा लुचिंगबा कयागा उनगने खौपुम दामदा अंगांग अमा लुपख्रे नोने डिस्ट्रिक्ट की खौपुम पुलिस स्टेशन की मनुंगदा लैबा खौपुम दामदा तासिंदुना इराकनबदा चही नौरिबा अंगांग अमा लैखिद्रे पुलिस की पाउना हाई थौदोक अदुदा लैखिद्रबा अंगांग अदु पौक्सुन माई रियामई चही तरागा माथोई अपोकपा इसाक रामई दुइथांगजांग खुलदगिने अंगांग असिना दामदा इरोइदुना सानरिङैदा ngarang nungthil pung ahum rom tabada irangna लैखिदबने थौदोक थोकबगी पाव हेक फंगबगा अनकपदा लैबा खुलगी नहासिंग अमदि पुलिस सिंग चंगसिलक्तुना ही तोंगलगा थीबगी थबक चथखि हाइरे नुंग लैंगोय लैबा कोटपा थिंगबा अमसुंग गाड़ी फाजिनबा यानिंगदे एसोसिएशन मणिपुर गवर्नमेंट हाई कोर्ट की ऑर्डर अमगी मखादा लोकल क्वारीदगी नुंग लैंगोय लैबा कोटपा थिंगबा अमसुंग ट्रांसपोर्ट तौरिबा गाड़ी सिंग फाजिनबा से मतम खरा गवर्नमेंट के पॉलिसी अमा सेमद्रिबा फाउबा तोपी वहाइना यूके रोड 407 टाटा ओनर्स एंड ड्राइवर्स एसोसिएशन की सेक्रेटरी की चेरोल अमना हाइरे नुंग लैंगोय लैबांगना सिंगबा होलिबा गाड़ी सिंग असी गवर्नमेंट की कंस्ट्रक्शन वर्क लानाई ओइबा कंस्ट्रक्शन वर्क ता भाड़ा लौरगा चेलिबने एजुकेटेड अनएम्प्लॉयड यूथ सिंगना कंपनी दगी लोन लौरगा सर्विस पीबा अमदी ड्राइवर कया लेबर कया थबक पीबदा नतना मियाम की सेवा तौजरिबने मसिगुम्बा ट्रांसपोर्टर सिंगबु ट्रांसपोर्ट तौबा यारोय हाइरगदे गवर्नमेंट लोन कोपीगदौरिबरा अमदी गाड़ी लोइजरिबा मपुसिंग गाड़ी की ड्राइवर सिंग लेबर सिंगी लाइफ लाइन गवर्नमेंट सेंबिगदौरिबरा हाइनसु चेरोलसिना हंगले मरम अदुना लीगल ओइबा क्वारी हांगबा अमदी लीगल ओइबा ट्रांसपोर्ट तौबगी पॉलिसी अमा सेमद्रिबा फाउबा लोकल की क्वारी हांगबा ट्रांसपोर्ट तौरिबा गाड़ी सिंग फाजिनबगी थबक लेपियो फाजिनखिबा गाड़ी सिंग एक्सकावेटर सिंग कंडीशन याउदना थादोकपियो करिगुम्बा नुंग लैंगोय लैबा कोटपा यारोय हाइरगना मापान की कंपनी कया अमदे अंगम मथौ कयाना कोथोकलिबा सिसु थिंगबियो मदु नत्रबदी एसोसिएशन असिनसु ऑल मणिपुर क्वारी एसोसिएशन की खोंजंग सौगटपगा लोइनना मखल मखा कया की खोंजंग चंगसिल लगनी हाइरे अरोइबदा ताबिरिबा पुंगनमकपु थागतचरी।